अहानबदा हौजिक फाउबगी मरुइबा पाउ पिजरी नेशनल हाईवे 202 गी लमलाइदगी थौबाल दाम फाउबा लंबी सेमननबा चीफ मिनिस्टर खेमचाना हौदोक्रे अंड्रो केंद्रदा तोंगान तोंगानबा प्रोजेक्ट संगादुना मियामदा खुसिनख्रे कंपेंसेशन की मिंगदा नेशनल हाईवे की चौखत थौरांगदा एड अपनबा पीरिबा सिंह एमएलए सिंह मियामबु वाखल ताहनबियो हाना चीफ मिनिस्टर ना हाइक्रे तोंगान तोंगान डिमांड तौरीबा सिंगा वारी सानरगा पीस पुरकननबा होनरी हाइना डिप्यूटी चीफ मिनिस्टर लोसी दिकोना फोंदोकली अमदी चीफ मिनिस्टर वेना फमपुरी बालाइबा की लीडर अमबो जेल थमजिनबा हाबसी भारतीय जनता पार्टी की पांगदबगी थौंगनि हाइना आम आदमी पार्टी मणिपुर ना हाइरी खुरुमजुरी ISTV पाउ मिरेंग ताबिरी पपनमकपु तराम नोकचुरे हौज फाउगी मरुबा पाउसिंग यामद पिजरी चीफ मिनिस्टर युमनाम खेमचाना नेशनल हाईवे 202 की लमलाइदगी थौबाल दाम फाउब लंबी सेमननबा हौदोक्रे अंड्रो केंद्रदा तोंगान तोंगानबा प्रोजेक्ट संगादुना मियामदा खुसिनख्रे कंपेंसेशन की मिंगदा नेशनल हाईवे की चौखत थौरांगदा एड अपनबा पीरिबा सिंह मफम अदुगी एमएलए सिंगना मियामबु वाखल ताहनबियु चौखत थौरांगदा अपनबा फिहलुशी हाइना चीफ मिनिस्टर युमनाम खेमचाना हाइक्रे इम्फाल ईस्ट डिस्ट्रिक्ट की मनुंग चनबा मतम कुइनदगी सेंबिदना मियामना सेंबिननबा तकनदुना लाखिबा लमलाई बाजारदगी थौबाल दाम फाउबगी नेशनल हाईवे 202 की सरुकसु ओरिबा लमलाई केंद्र अमसुंग अंड्रो केंद्र फाउनबा मरु ओइबा लंबी ओरिबा किलोमीटर 18.50 सांगबा लंबी से मिनिस्ट्री ऑफ डेवलपमेंट ऑफ नॉर्थ ईस्ट रीजन डोनर की सेंथंग मखादा नौना सेमजिनबगी थबक चीफ मिनिस्टर युमनाम खेमचाना लुसिंगलगा हौदोखिबनी थौरमसीदा अंड्रो केंद्र के एमएलए टीएस श्याम कुमार लमलाई केंद्र के एमएलए केएच इवोमचा फुंगियार केंद्र के एमएलए लैसियो केशिंगसु सरुकिया की चीफ मिनिस्टर युमनाम खेमचाना मिनिस्ट्री ऑफ रूरल डेवलपमेंट गवर्नमेंट ऑफ इंडिया की मखादा थौबाल तुरेल मथक्ते साबा मोयरांग पुरेल की इथम का फाउना हलिबा थोंग इथम मोयरांग पुरेल थोंग मोयरांग पुरेल दा PMJV की मखादा साबा मॉडल रेसिडेंशियल स्कूल समग्र शिक्षा मणिपुर की मखादा मोयरांग पुरेल हायर सेकेंडरी स्कूल की नौना साबा साइंस अमसुंग आर्ट्स ब्लॉक संगादुना मियामदा खुसिना थौरमदुगा मरी लेना चीफ मिनिस्टर युमनाम खेमचाना मोयरांग पुरेल हायर सेकेंडरी स्कूल हायर सेकेंडरी थाकते लेरगसु हायर सेकेंडरी अमा ओइना मथौ तौबा हौद्रिबा असिगा मरी लेना डायरेक्टर एजुकेशन एस्ता वहांग हंखिबगा लोइना डायरेक्टर की माइकीदगी लाखलिबा मेथा फाउबदा लेक्चरर की पोस्ट सैंक्शन तौगदबा सिदा मोयरांग पुरेल हायर सेकेंडरी की शु यारोगने हाइबगी थाजबा पीकी चीफ मिनिस्टर ना लाइखोंग लेरिबा रिलीफ कैंप के IDP सिंगे मोमपाक लेननबगे सेंफम फंगद्रिबा सिगा मरी लेनना DC इम्फाल इस्ता पाखुम हंकिबदा DC की माइकेदगी हिरमसिदा यंगसिलगनी फोंदोकी लोइनना SP इम्फाल इस्ता माइके सोंगी लंबी छनखाई थुंखाई तौबगी पाउ लेरे मसिगी मतांगदा करी ले हाइना हंकिबदा SP इम्फाल इस्ना कंप्लेंट तौरपदि लेट्री अदुबु मरी लेनबा ऑफिसर सिंगदगी रेकॉर्ड कौरगा यंगसिनगी हाइकी चीफ मिनिस्टर युमनाम खेमचाना एलिवेटेड हाईवे क्वेरेंगैदगी MU फाउबा साननबगी सैंक्शन तौबिननबा मिनिस्ट्री हाईवे एक्सपांशन का मरी लेनबा इशू सिंह लोशिंदना थमलिबासिदा नुंगाइतबा फोंदोलप वाफम लई हाईवे की लंबी पाकथोकपगा मरी लेनना लमगी कंपेंसेशन पीखरबा मतुंगदा नौनु युम साजिलकपा अदुगा कंपेंसेशन अमुक तालदुना अयत अपनबा पीबा से तौबिगनो संसक्तगी टेक्नोपोल नेशनल हाईवे 102 दशु इशू लैरिबा इशू सिंह असि मफम अदुगी MLA सिंगना मियामबु वाखल ताहनबियु सेंटरदगी स्टेट असिगी पाइखलकपा चौखत थौरांग मतम चाना थबक लोशिलगा मखा ताबा चौखत थौरांग जिंग थबक तानसे खनसे अनोबो नेशनल हाईवे की थाकता ओनखटपा याबा लंबी सिंह नेशनल हाईवे दा ओनखटनबसु होनमिनसे हाइकी थौरमदुगा मरी लेनना अंड्रो केंद्र के MLA थौनाउजम श्याम कुमारना अंड्रो केंद्र द चिंग अमसुंग तंपाक अनिमक लैबा केंद्र अमनी केंद्र सिदा मैटै नगा अमसुंग टांगखुलना पुन्ना नुंगसी चानना खुंदामिनरखी अदुबो लाइबक थिबा थौदोक अमदगी थौदोक अदुना चनखिबा तोंगान तोंगाना लैनबा हाइबदु ओइरे अनोबा गवर्नमेंट असि लाकपदगी चीफ मिनिस्टर नसु चटखिबा कुकी सिंह हलकलगा पुन्ना अमुक हन्ना हिमिननबा मखोइदा सोयंगाम थोखलोय हाइबगी थाजबा पीखिबसु लैख्रे असुमना अंड्रो केंद्रदगी सु चटखिबा हाना लैमिनरम सिंह हन्ना अमुक हन्ना हनबिरकलो हाइखी MLA
ts Sam Kumar na makha taruna lamlai dagi thobal dam taba lambi se andro amasung lamlai kendra khaktagi natana fungyar kendra gi onesu yamna maru oiba lambi amani itham moirang purel yauna lambi asida saidang liba miyam asigi oina di hingnanabagi senmilon du maru oiba lambi oi lambi fatabana khudong chadaba kaya mayok narga lakpani lambi ase shemba hauragadaba oibana tha ahungi manungdagi afaba lambi oiragani andro kendra miyam gi mihut oirakiba ase shupnagi class 10 khak pass tawragani matamaduda maike somda class 8 tagi hena tamfom leremde miyam gi pakholoi oina thagat pibadagi ngasidi higher secondary thaki government school leire moirang purel da CIC gi thakta upgrade tawraba hospital su leire miyam gi pakholoi oibadagi BJP gi state amasung center da leiriba government na PB bani housing maike somda thobal dam lerbasu ishingi awaba leiri masigi awaba si koknanaba government asina pambai thibiraga ishingi awaba koknanaba honabiu PMJSY phase 3 gi makhada yaripok lamkhai dagi thobal dam fawbagi lambi ase shemna nabadi yaure waliba thobal verage dagi morang puril tab lambi anoba project oinanaba hablagadi andro kendrada fattaba lambi leroi mahakna makha taraduna CSC da update tawraba morang puril CSC da staff ultrasound machine amadi atai equipment leitriba se hapiraga ana layengi awaba leiriba se koknanaba government na paikhatpiu haiki tongan ba demand tawriba singa wari sanaraga peace purakna ba honori haina deputy chief minister losi dikona ISTB da fongdurakli wafamasi diolalen da leiba mau baptist church da pangthokiba Imphal theological college and luminary gi tararak suba graduation service ki thorumda sarugyaba lakpada ISTB na hangba wahangi pakum piraduna fongdokibani thormadu da deputy chief minister losi dikoda honorary doctorate degree pibuka loinana mahiroi tara da master of divinity mahiroi mari da doctor of ministry amadi master of theology da graduation certificate khusinaki thauranga mari lenana Imphal theological college and luminary gi president Dr. Telen Wilson Komna college asi nungthil gi matamda tamba Imphal gi ahanba college nei college asina chahi kyadagi housing na deputy chief minister oiraba losi dikho na honorary doctorate degree pinanaba khanadun lakpani mahaki maramda kofna neinaraba matungda honorary doctorate degree pinanaba khanbani haiki losi dikhona makha tarakibada furup khudingma ki aningba apamba tongan ba loina lei aningba apamba sing adu lainga ka fominaduna khangminnarba matungda laingakna pangthokpa ngamba singna thabakta onthokpa ngamloidaba oithokladaba singna matungda amuk puthoraktrabadi tangdu leitaba purakpa ngamgani makhoigi manakta laingak yauraktre haina ningdol pomliba singna faminaduna wari saraga makhoigi demand sing tagani tungkoiba tangdu leitaba puraknanaba anoba laingak asina laingak paiba hobudagi khonaduna lakli tungkoiba tangdu leitaba purakpada matam khradi changani haiki Is pura parichida we have our own demand aspiration masagi community to community masagi tongan levelina ko so this needs to be understood together with the government with our people. For example, today we have problem between Meiteis and Kukis, but what is the aspiration, what is the demand, what is the need, mashi phajana bahataraga ko we need to reach out to both the community, to all the communities. Mashi reach out to moigi sentiment, moigi demand, adu toraga. We have to come together. Now the new formation, the new popular government formed recently, we have to maximum reach out to the people and understand their mind. I think in this way we can come together. No, see, it takes time, but we are giving our best without rest. When I had unabada interaction to bada, we found something. We need to do something because moigi demandu we cannot if government cannot reach out, they feel no I tell moigi ko. Adumana to already lakini habishai with hajabane, and that is our priority. MLA Bungzagin Balte Lake Rabamatungda Zomi Singna Makoigi district ama pinanaba demand tawriba singa mari leinana hangbada dikhona makha takibada makoigi mihut oireba MLA Lake dabagi asauriba Zomi Singa wari sananaba heng Churachandpur da chatkani hanasu Zomi Singa wari anirak sanakre makoidi tangduleita ba purakpagi apamba leibani laibak thibadagi MLA Bungzagin Balte Lake Rabamatungda anoba tension ama lagliba si wari saraga soidana yanaba purakpa ngamgani haiki Zomi people, I have interacted with them 2 times. Tomorrow will be my 3rd time. My interaction with them, they are peace-loving people. And of course, we feel so disheartened, so sad. But what to do? We have to reconcile, we have to talk to them. They will understand.
They are very mature. So tomorrow also, I am going on behalf of the government and see what they feel, discussed okay. Arvind Kejriwal amasung Manish Sisodia aranba case panchinduna ngammi haiduna power sizinaduna logi wangmada fajinduna jailda chahi kaya thamraba matungda court na mara laite haina discharge torokpa si achumba bu puthok pirakpagidamak Aam Aadmi Party Manipurna harauba phongdorakli ya school morang khomda leiba party asigi office da pangthokpa pawmisinga unaba aduda makhatana Aam Aadmi Party Manipurna Chief Minister Oina from Puribalaiba ki leader amabu jail da thamjinba habasi Bharatiya Janata Party gi pangdabagi thawongni achumbabu kuina kupshinba yadabanina miyam gi demak achumba tawba ngamba Aam Aadmi Party ni haiba taklei Arvind Kejriwal amasung Manish Sisodia bu faziluraba si political corruption tawba ngamba mara laitaba mida khwaidagi chawba criminal conspiracy amani investigation aduda Central Bureau of Investigation amasung Enforcement Directorate ki khud yawki haiki reds kayarak chathaduna arrest tawkibani makhoibu corruption chenabani haiduna headlines ta nungtigi mingchathina na bakhonaki masi pressure piduna leader ama oibagi spirit adu thugaina na ba matam manghana na ba amade election gi hek mamangda miyam gi thajaba manghana na ba shenkiba achoba lalong amani power season aduna political opponents singbu namtharak labadi miyam na kaidongda tumina laithok loidabani miyam su democracy gi saruk amoina achumba gi demak lepa chumi haina Aam Aadmi Party Manipurna hairi War River Party singna unfair means duna koi political arrest tawba singse sum yaduna chatlagadi akoi miyam sina karamba paratambi haibadudi akoi miyam praja gi makutta leire aduna political party ama bu namthana ba hotnarakpada season narakliba koi miyam bu ngakna thamiba agency miyam singse lana season na ba yaroi haibase akoi miyam punna hauduna koi para ama takpi basi summe hai basi koi Aam Aadmi Party Manipur gi maikai da gisu koi Manipur gi miyam da sigi pauta si visioning bagi da makta koi ngasi gi press release aji thadok sabani Laivak humfuga Mari Fagana Semba Parliamentary Group Singi Marakta India United Kingdom Parliamentary Friendship Group ki member Oinanaba Manipur ki MP Dr. Angomcha Bimol Akoijambu Lok Sabha ki Speaker Om Birla na nominate tawrakre Asigumba Thaudang ama Sinarapada Lok Sabha ki Speaker Om Birla bu MP Dr. Angomcha Bimol Akoijamna thagatpa phongdorakli All Manipur Working Journalists Union na sinba taramangarak suba Journalist Sports Meet 2026 ta sarugyagadaba ISTV gi Sanroy Singh da track shoot amadi football gi dressing yanthokre Thasigi maridagi mapung oiba Masana Singh Shanaba hogadaba Sports Meet asigi uniform sing yanthokpa aduda ISTV gi President L Tombi Secretary RK Purnojit track shoot ki sponsor Maitei Construction Private Limited ki MD CS Asok amadi football gi dress ki sponsor Ngakrab Lairak Development Association gi Treasurer S. Radha Mohan na chingba singna thawramapu singwena sarugyaki ISTV Network ki studio number 1 da pangthokhiba uniform sing yanthokpa aduga mari lainana sponsor CS Asok amadi S. Radha Mohan na ISTV Network na lamdam asigi thogdok wathok kaya da miyam gi minna kong oinana ba lawriba thogdang singbu apen ba phongdokpa ka loinana tung koina miyam gi thabak tawba ngambiu haina phongdokhi amadi pangthokadoriba sport meet asida afaba performance piba ngamduna team champion oinana ba hotnaviu haiki ISTV na Manipur da lauriba thaudang asi adugi matik chawkhre masidi aina haidragasu mipum khudumagna khangnaraba ngaktani aduga tungda lakadabudusu Manipur gi afaba society ama create tawno honabda ISTV na hena chawna thaudang lobigani haina ai wakhandagisu khanjai maru oina ko yaksanga mari leinana ko ISTV na ko journalist sponsorship meet ki program ma sida ko Sanaba amadi kari kari maru eba miyam tobo saida soidna mongol oibiu haidna ai isorgi mafamda thongnijari amadi ngasi sam chamba khutwa lai aina lai khidraba ai ma sanogjam miyam chadi bigi mamingda ina ngamjaba kara kasabani amadi ISTV na akhoi aruba mafam singda satuna akhoi irang leirba matam saisida akhoi society asigi yamna luluruba miyam ama akhoi mateng pangbiduna akhoi aruba thogdang yam lobiduna mayam bidamukta seva tawasisu akhoi yamna maru eba amani amadi asokpan yaudana khotana tung koina ISTV bu chakhasunu haidana aina isogam famda thongijari
Thoramadуда Sarugyakiva ISTB Network ki President L Tombi amadi Secretary RK Purnajitna journalist sport meets ki ayamba chahi singda ISTB Network na team champion oiduna lakhiba adu makhatana champion oiba ngamnanaba journalist singna honabiu haibaga loinana sponsor CS Asok MG Maitei Construction Private Limited amadi S Radamon Treasurer Ngakraba Lerak Development Association busu ISTB Network ki maikidagi thagatpa phongdokhi ngasi akoi ge ISTV na chai guding gi amjuna sinjaraga koi sports meet chum chai guding pangthor ko da ISTV na dum champion di wara lai koi gi in form sing sponsor to bi rakba matung da su koi ISTV na sum bator ko matam da sidagi su hena koi sponsor to ba ati mateng pang bi bo bi yam dungai ngasi yapsanu sports mai dai na koi gi marup anina textile amadi dress ngobirapa Sifton nungai do view sa ko pas sa ko view hai sima ya ha thajege akhoi player singna ha mamang de champion oi bra doina hadung si champion oi siko hai ba han siwa ai thamjege Apunba Khorirol gi Malem gi Lupki Marirak Suba Foundation de ngasi ya school police land leiba MD hall da pangthokre thoramasiga mari leinana chamga tara mari suba RK Madhurjit Mapok Numit Kamari Lenana Manipur College ki former principal Soram Lokeshwarna lecture piki Apunba Khorirol gi Malem gi Lufki Mariri Suba Foundation de Thauram gi Mapungoiba Thauramoina Manipur historian gi Mana Nauroibam Indramani da Mahero Literature Award ta Dr. Yumnam Indrajit Amadi Wahai gi Nacho Mingthol gi Manana Pangabam Nandakumar da Piduna Ikai Khumnab Utki Manasida Shell Saktakchi Amadi Lengyan Yauki Loina Apunba Khorirol gi Malem gi Lufki President su Oiriba Waikom Amuchau Maitena Iba Irei Pak Sidagi Haina Mingthon ba Lairik Amushu Fonki Ngasigi Thormadu da UNF ki former chairman Ningthemsa Sanaya Mana Apunba Khorirol gi Malem gi Lufki President Waikom Amuchau Maitei Sahitya Academy Awardee Virendrajit Naurem amadi social worker Elangam Sovitna Sarugya Kibagaloina ngasigi fongliba Irei Park Sidagi Kauba Lairiki Maramda DM University gi Retired Associate Professor Dr. Longjam Sarachandrana Wanganki Tharmaduga Marilena Apunba Khorirol gi Malem gi Luf ki President Waikom Amuchau Maiteina Apunba Khorirol gi Malem gi Lup ase maruoina Laibak aduda Leizeriba Machak Singh adu literature oina konsinba maramna Manipur gi hana leizuriba literature masak asida idea khara share taunana bagi pandam aduda yumfam oiraga semjakibani leiwa asida leiminoriba furup singh adugi culture education sports political amadi tongan tongan wa field da thabak tominaduna leibak ama semada literature na konsinba matamda hena mapung faba lamdam amashu oibane habasi loop asigi oina su thajabani haiki kari mayam ki dokta apun makol ngi malengi lukna Manipur gi literature gi khan le ko sakstai da kari gumba khara koi idea of sia tawga thabak tawbasi maru yengi laipak ama laibata agadi laipak aduda lairiba magi machak singa do literature na konjan mai masigi miyengsin masi konjan basina laipak amada laiminari ba group sin adugi culture do bi education do bi sports do bi political do bi tongan ba field da thabak tawmina laipak gi masak ama lepada lawiba gang singa dubu literature na yokpa Keystone Construction Company na lambi sembigini haiduna chahi ama hena miyam na ngaiduna lakpa yam na maruoiba bypass lambi ama soiriba lukram lera ghari lambi miyam gi pressure dagi ngasidagi lambi kolas thaba hokre lukram lera ghari lambi harak su khangna ba yam na maruoiba FCS godown tawba lambi Kolas Thabadu MLA Kevana Yingsinkre MLA na kilometer 2.6 sangba tera Wangthonbi crossing degi hauraga ghari airport road fawgi lambi asi Keystone Construction Company na semgadabani adubu Keystone Company na sugadabadu thengthabadagi miyamna mayoknariba awaba asigi yenglaga lambi asi semgatpagi thabak paikhatpani lambi asi thenglabada chaliba tha asigi aroiba chayol fawgi manungda soidanabaki loshinanaba pandam thamli Paso Assembly Constituency gi oina violent leirak macha yaurga punna lambi chamaga humphutara taruk lei madugi manungda lambi chamaga kundi black topping loshin kre company na
पाइख्रबा लंबीसिंग याउदना असेंबली कॉन्स्टिट्यूएंसी असिगी लेमहौरिबा लंबीसिंग असिसु नोंजु था ममांगदा लोइसिनबा ngamnanaba kana honagani housing ministry expansion tawbagi matangdesu matam khara thintharabasu maram soidana laigani laingaga sina furo punamaki interest da punna chamninanaba anoba thoksil kaya amasu paikhananaba sem shaduna lei manipur gi anoba chief minister yumnam khemchan yamna visionary oiba yamna inclusive idea chenba leader amani haiki anoba chief minister sigi mag yam visionary ba thabaka tawduri bajike se akoi panamak sajok pibam thoye akoi panamak musidai da rati busna da akoi je mini india ne na koi furu kutha ga tarong na lemina ba koi manipur ne ko masi kana su la ne lemina ga tab si wal for chakina ba masi gi formula kari hani khara ru ka lerang ne ko badu koi ngai na bane yam pang koi roi yam thu ga tor ka ne bai thajaba lai ओइनाम केंद्र की मनुंग चनबा इरेंगबम मपाल कांगजेबुंग ग्राउंड दा एमएलए लोकल एरिया डेवलपमेंट फंड साबा वीआईपी स्टेन कम स्पेक्टेटर्स गैलरी अमा ngasi एमएलए नलिनीना मियाम दा कुसिनक्रे नलिनना मखाताना इरेंगबम हारिबा खुंगंग असे सुरनोमलगा हिंगबा खुंगम अमने खुंगंग असिदा लैबा मपाल कांगजेबुंग ग्राउंड असिदा साननबा शानरोय कया स्टेट नेशनल अमदि इंटरनेशनल की थाक फावबो योगदुना खुंगंग असे माइ पुरकपा ngamba सानरोय कया हौख्रे तुंगदा हौरकलिबा सानरोय कया सेनसु मांगदा हौखिबा सानरोय कयाना पुरकखिबा मिंगचट अदु पुरकपा ngamnanaba होनसे सानखोनबदा चंगबा मथौक ताबसिंग मशामा उ फबा नादेयेक्तबा तुंगदा हौरकलिबा सानरोय कया सेमगटपदा खुंगंग असिदा लैबा मियामना पांगबा याबा mateng pangsi ngasi sangariba gallery loinana ground asi matamga chunanaba semgatpada achoba thodang logani haiki ngasi maksu thawai yauna hek nongan badagi tu urakpadagi lampak asida thoktana sana khonabagi lamda honariba issue sing isa sing hunamaki yengjarakanda adugumba gallery asi khudol tamjari pikraba lampak asidagi state asigi sanari mayam ama puthokraba asigumba lampak asi ekoi mirai roisi Development Organization Thangweiban Dot ki President Gyangkhom Sanjeev Thangweiban Kendra da Mikhal Thengnaragani haina Thangweiban Polem Laikai da leiba mahaki yumda pangthokiba nongmageba political conference da haikre Thoramadu da Thangweiban da leiriba ward khudingmaktagi masak nairaba miyoi ahlaman amadi nupi kyasu sarugyaki Gyangkhom Sanjeev na makha taraduna Thangweiban Kendra se matam shangna sahi 15 tumduna leirure Lujingba kharana mi amagi cheng keji manga piraga khomlakba vote ki langda thuragumshi ngasi naha kayana mayai kya bachinjak ta luptuna leiri naha kya gi punsi pikamna ki basi kanana maram oiduna ohen kibano habase kendra sik mama mapa oiba singna nainaba matam oire kendra sigi dama khwa ngangduna leibagi mahut isagi khut yauna thabak pangthok papambadagi kendra sigi miyam gi matenga loinana lakadaba 2027 gi general election da thengnarage haiduna chongthorokpani ngasi fawba chahi 15 kendra sigi miyam gi pakholo oina thagat khiba mihut asina karamba masak thokpa thabak kendra sida paikhat khrabage miyamna tumduna leibagi mahut mikap thoklasi leibak asibu amadi kendra sibu shamdoknana ba haiduna naha ama oina service tagi voluntary retirement lokthokuna anoba thangmoiban anoba chawkhatpa kendra amagi damba kariguma masak thokpa khara paikhatlamge haiduna mikhal thengnarage haiduna thoklakpani haiki Laibak tu leader su pataba, laibak tu leader praja sing tu su mogi longnam langda thurga, mogi kano tu cat karga, tum dana karim tu wama cedam ngang dana leader kiti, laibak tu sungsho isu dana mulla damni, laibak tu sungsho isu dana kangong cahaya ni. Aku ingat si amat tu ina leminar si, aku ingat si amat tu ina lawminar si. Kali kita makta, aku itung yang ngang sing kita makta, aku itung yang fisher kita makta, aku itung yang lam tamama kita makta, apa ba na mangal level lam tamama kita makta, aku pun nam teng leminar si na aja bane ba. Aiki ma sing na, aiki bapa sing na, aiki raisa sing na. Aina tahu betul, aina ngasih aiki maham ki miut ONBU, maham ki pakolo ONBU, maham ki seba tahu ONBU apa sih dah. Aina kali aku tahu betul betul apa. Adu itu mayam itu dah sab tahu bio. Nasana su jauh pengam dan mangi mangu apa tu, matu sab tahu itu tahu bio mo. Kali ini hai kata, adu umat sab tu mereka, aisu section na, lepas sih itu kalau kali umat kerana di tahu lagi. Pambai leitraba awa na taraba singi tengbang gidamak leiriba maitei aikhoi punsin se maipunna ngasi March ki tarik ama nongmaijing numit English nganiga kunga taruk asida Thaubal district ki manung chana leiriba salungfam maning laikai da leibi naurem ongbi Madhavi mahaki fibam chadraba haugat kangkhat ngamdana leiriba machanupa naurem inaucha amadi mahaki pigliba machanupi thoigi manakta chatuna angamba selgi tengbang
lupa lising tara khushinakre naurem inaucha chahi kharagi mamangda laibak thiba thodok amana uthaktagi taduna sanglaba matamashi hawgat kangkhat ngamdana lairakibani laingnana ba se laitabana thoina laingbagi wakhal su tawkhidre mahaki loina vishu inauchana narakpadagi mapamda chatkibadagi adum halakidre hairi khongchat aduda maipungi senior member Rajendra Pangabam amadi KK Wahembam anina luchingki Aikoina organ donate tauramduna aikoina laikhidraba matungda kanagumba amagi punsida aikoigi organa maram oiraga anaba yauduna nungaina hingba punshi ama khudol piramsi haina health minister oiramba sapam ranjana haikre wafamasi disease organ donation amadi transplantation gi lamda thabak toriba Mohan Foundation sinduna pangthokpa celebrating life ki thauramda haikibani organ donor amadi organ recipient kayana sarugyadna pangthokpa tharmadu RIMS ki director G Sunil Kumar Sharma health services ki director Dr Hemantas CJ hospital ki joint MD KS Setan amadi Mohan Foundation ki executive director Pallavi Kumarna chingba singna sarugya ki tharongamari lenna MLA S Ranjanna lamdamasi gi yamna chauthok chaninga oriba RIMS Jenims amadi CJ hospital da kidney transplant mai pakna tawbungam le harabasu lamdamasi gi miwai kaya kidney nabagi masing hangalakpa left tree maramaduna kidney nabagi masing noma gi hangalakli basi chapchaba maram khangdoktuna naraktana naba khonaba mathautai organ fail oibadagi hingbagi asa laitraba miwai kaya amada Mohan Foundation hingbagi asa piri asigumba foundation asigi khuthangda aikhoigi organ donate tauramsi haiki make sure that this organ transplant it's very successful in our state yes, and with the coming of the new government in place around 20-22 days ago, and I'm sure in the coming few days we will also be having a new administrative setup in the a minister from the health sector in the health department. I'm sure whoever he is or she is, I can always be the bridge between the foundation or the doctors who are into this and then the person who would be a minister. Hausi Pogamaktana Tian Rema Luxury. Libapun Sigi Lambisida, Areba Chaba Makai Sashinari. Adon Hidak Langta Kayama Sada Yarakte, Sashi Libasingduna Adongi Liberda, Kayam Sokali Kambibra. Libernabu Soklaba, Saning Taning Powdaba, Puk Nungaitaba, Kong Hamba Nungairataba Amadi Kuzukumen Sengalati, Kuding Maxibungak Toke Hirabadi, Jolip 100% natural syrup Amadi capsule. Jolip 100% natural syrup and capsule. Admission open. Capsule Medical Course for NEET UG 2026. Crash Engineering Course for GMains 2026. Class 11 Foundation Council CBSE NEET UG and GMains. Come and complete your dreams. Matamgi nungsit nungsa amadi ainga sana maram moiraga lok tungba amadi kuban singba tatana thohali pumna magsibu kudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Miron mangamdaba hanna abortion chatpa chahi theng yom panba chup phunba nupa gi asonda leibana angang oiba ngamdaba singidamak maipakpi fertility center with IVF na khudongchaba kaya pizari haukiba chahi anida IVF success rate 60% leiki appointment ki damak call tawbirau Dada Ibe makigano Azabe thammo Sigi yumse next TMT na checksin na laksilaga thamgabani ne Dadarang se Juhar habaga amta kidrabo Asumna mayamna machalbo ngapshan lugum masigi yumasibu asoyangan kokadabagi next TMT na ngapseli next TMT Juhar habati ngakokna na basembani Zaman technology siya na concrete katokna tinaba matanda papamul amuk hena hengalagli next TMT strength is in the quick Breaking Matungda, Mayamba Mukahana, Taram Nokchuri, Luna Makataba Pau Pizari. Regional Institute of Medical Science RIMS Imphal na World Rare Disease Day 2026 ki Thauram RIMS Hospital gi OPD complex ta pangthokre Thauram aduda RIMS ki director Professor G Sunil Kumar Sharma yauna RIMS ki masak naiba miwe kyana sargya ki Thaurunga mari lenana RIMS ki director Professor G Sunil Kumar Sharma na rare disease singna hauzik malem da miwe million chohumlom sohalli masina miwe bagi punsida chauna singna ba ama oiri atangba makhal gi disease sing ashigi diagnosis amadi treatment tawbada su achouba singnaba ama mayoknari haiki
Green Brigade Foundation Manipurna paring naina chatharakpa iraisa singidamak kathoklaba igi kontraga mapan amadi nimfu suba thoram ngase lamphilda labor rims hospital ge Department of Transfusion Medicine amadi langolda labor Caesar hospital ge Caesar blood center da pangthokre thauramasi Bisnupur district ki manung chana laiba tawbul awang laikai dagi ningthaujam darshan singgi apokpa laikhidraba ningthaujam ibomcha singgi laikhidaba numit puningsbagi thauram oina pangthokpani Green Brigade Foundation Manipur amadi Lifesavers Manipur anina Caesar blood center langol amadi Department of Transfusion Medicine Dreams aniga kusam naraga pangthokpa donation camp asida nupi donor ama yauna Caesar blood center da donor taragani thoi amadi Dreams da donor taragani pan punna Manipur gi tongan mamafam dagi lakpa voluntary blood donor kontrana EPK Sargam Kam Performing Musical Institute ki Special General Body Mifam Pangthokpagalun na chahi humgi thaupugadaba mioi taragum doina saba committee ama semkre Brahmapur Nahabum da laiba Institute B Netachandra ge yumda pangthokpa mifam adu da institute asigi advisor nongthongbam Bipin Pokna from Pause gi editor su oiriba Aribam Rubindro B Netachandra amadi cooperative societies Manipur gi inspector Waripam Amuchongna tharoma pusing oiki ngasi pangthoki ba special GB adu da mioi taragum doina saba committee adu gi manungda president ta M Dhananjoy VP da S Tarun Kumar secretary da M Anand Sharma assistant secretary da L Vijayan L Pravin amadi treasurer da K Sanjoy oina yetnaba yauduna khankre Tongan ba club taraganin thoina punsilaga semba Uruf Arabti Development Coordinating Committee Udako ki chahigi general body meeting da laukiba waref ki matung ina executive committee ki office bearer sing khankre president ta Konsam Bovi general secretary da Laishram Sunindro khankre Haugalakliba naha sing thabak pibaga loinana yumda sizinana ba polam sing yauna mobile phone sing miyam da hongba mamalda fanganana ba SK Mobiles and Home Appliances Koba Dukana Mangase Saisakpa Tapta Jentana Nambol Bazar da Hangdoktun miyam da khusinakre Dukana dugi mapu Nambol Kongkham awang laikai dagi salam bipinna Nambol maikei da hongba mamalda tongan ba polam sing fanganana ba dukana se hangdokpani haiki Agi ad online digi lay baise azumna gandana akogi asop state ta chakhrabani magi economy se aduga sidagi akogi Manipur gi akogi Manipur akogi akoi semasen dagi laina ta gadi haiba akogi sigi kano se akoi Manipur se le hodini agi store gi sida aina agi staff manga di aina pabaki bagi angamagi akoi mung mai mutanaba agi moina harawana agi lebiriba agi staff sing sijo moina am phasana agi damata honabi aduga aina moibu thauti tanja amasu aina phanganjari Lakhiba Mars ki tang ni fana se give to gain haiba thimma sida malem pumba da pangthoka doriba International Women's Day 2026 ki thoram ningol club pu support obiba imaluf singa khusam naraga hairok ta pangthok lagani hariba thoram asiga mari leinana chahi taragani pandagi yankhai fawbada leiba Lukrabi chahum lomda figi khudol tamgani widow singna thengnari ba punsi ki lanfam asibu ikai khumne jaba amadi makhoi bu pukning sontha dananaba ningol club na angamba mai kaida hiram kayada pangnana ba tanja ama lobo oina khudol asi tamgadabani hairi dosing asina thengnari ba punsi ki lanfam asibu ikoi ne ikai khumne jaba amadi makhoi bu pukning sontha danaba ningol club na angamba hiram kaya amada mating pangjabagi tanja adu lawjabaga loinana khudol sitam jabani masida miyam pumana so angamba mating pangbidona thoram asibu mapung phahan biyo haina ningol club ki maikai dagi haijari Bhutan ki konung Thimphuda laiba Royal Bhutan University RUB convention holding asi Dr. Kamal International Manipuri Literature amasung Arts Festival pangthokre hari Manipur Sahitya Parishad ki President L Joy Chandrana mayai tangbal lawduna pangthokiba festival asigi Director Thangli Wungchov
Laibak asigi MVC Aniket Govind Madhav Gensu akhanaba mithungnen singwena sarugya ki festival asida Manipur Tripura Assam amasung Meghalaya dagi Manipuri aiba yankai humdoina sarugya ki Dr. Khangembam Khonina Manipuri jagoi gi matangda lecture cum presentation tauki Manipuri jagoi amasung music utkibaga loinana Bhutan gi saknai raba aiba Sador Wangmoda Dr. Kamal International Manipuri Literature Award khusinaki Hotel Castle Imphal the Project Z Foundation Learn, Serve and Transform na motto oiba student-led non-profitable organization asigi Anirak Suba Foundation Day and Education Conclave pangthokre. Thoramaduda tongan ba district singdagi Project Z ga punna thabak tawbinaba school singi mahiroi amadi oza singa punna miyoi chahumlomna sarugyaki. Thoramaduda Sheikh Abdul Hakim Director Social Welfare Department Urik Kingbom Gyanin Kumar Program Officer Department of Environment and Climate Change na chingba singna maroiba miyoi singoina sarugyaki. Tharongi Manung Chana Project Z West Student Award 2025-2026 Project Z West School Award 2025-2026 Amadi Project Z West Teacher Award 2025-2026 ki award kasu yanthokre Amadi Project Z na Phase 9 na pangthokiba blood donation camp ta blood donor singbusu achamba khudol piduna ikai khumnaba utki Project Z gi Manung Chana lairiba society mangana paring naina chatharakpa thabak thauram sing makha tana chathakigane hairi masibu pangthoknanaba honarakpada Manipur gi tongan ba district Labor School Singna Corporation PBU Iram Damashi Punna Thaudang Yaminaduna Shanti Labor Laibak Mara Tapa Chaukotpa Manipur Ama Ohen Minasi Haina Kunda Minuriba Singda Yengkhom Wangthoi Event in Charge Project Zina Pauzel Piki Lamsang Amadi New Chekon the Labor Hanglamba Humanity Right ISB Group ki MD Mayang Langbam Taning Dagi Laichongbam Herojit Yamlaba Senpam Paishilaga Lord Krehaina ISB Group ta staff Oiramba Singi Maike dagi Fongdorakli Hana ISB Group ki staff Oiramba Singna Mayang Langjing Taning de Laiba Laichongbom Herojit ki Yumda Pawmi Singa Unabada Fongdokibada Group Asina Hauba Stop Payment Marup Ani Amadi Sana Marup Amadi Kongat Kiba Senfom Amadi Staff Singdigi Low Kiba Deposit Ki Senfom Yauna Lupa Crore Amakama Kairom Herojit na Paisilaga Mafam Kangdana Lord Cray Herojit na Lord Krabashu Marup Ani Aduda Share Namduna Yahan Kiba Amadi Deposit Su Lok Sing Kraba Staff Singda Marup Ki Member Singna Makoi Gi Sale Thauduna Laire Miyam Gi Sale Puraka Mang Kraba Herojit Tivada Amadi Marup Ki Member Amadi Staff Singna Tengnoriba Awabada Kokhanana Ba Lamdamasigi Tongan Loop Singna Mateng Pangbiu Haiduna Apil Taurakli. SB Group of Company na Simbiramba Mahana Pantolamba Kogi Stop Payment Lottery Maruf Singasi, Koi Hanagi Staff Singasiga de Koi Karigumba Hiramanta the Koi Mari Lenazade, Makata Bakogi member Singasu, Hana Kogi the same office staff in a Jaramba Katani, Marupasi Matanga, Koi the Karigumba Lupa Ama spoke to the Sulate, Maramaduna Kogi member Singa, Herozit as if Hanga Hanadu and Mateng Pambu and Hana Jaramba staff singer Koi, Bashahan the way they have pressure to be no hiding away. Herozit Hanga one of the Mateng Pambu. Sangai Pro Airport Rotangasi Was Pro Max Car Wash and Detailing Gi Branch Amadi Mocha Cafe Mangashi Haunabi Matung Ina Airport Rotangasi Was Pro Max Car Wash and Detailing Gi Branch Amadi Mocha Cafe Gi Proprietor Sorokhaibam Aruna Devina Hangdokre Nauna Hangdokliba Car Wash and Detailing Asida Matamga Chunaraba Technology Sing Sizinaduna Ataba Mamalda Gari Macha Amadi Ashoba Chambagi Khudong Chaba Piri Haiki Khangabok Block Congress Committee KVCC ki former President MD Minhas Uddin na laikhidabada ngasi party sigi thomi singna awaba fongdokre KVCC KVMCC AYC amadi Seba Dal na sinduna Wangbal da leiba Congress Bhavan da pangthokiba awaba fongdokpagi tharamaduda Khangabok Kendra ki MLA Okram Surjakumar KVCC ki President TS Ibomcha Kendra sigi ex MLA O Landoni DCC Thawbal ki President and Lukoi Lilong Block Congress Committee ki President MD Imamuddin Chingba Singna Party Amadi Party ki Thomi Kyana Sarugyaki Tharamaduda MLA Surjakumar na Manipur bu kan gi harabadi Furuf lining gi khenaba thamdana Party di Congress Party ne haina achetpa thajaba thamduna hona biramba MD Minhas Uddina laikhidaba si Party asigi men khatpa ngamroidaba chawna mangjaba amani mahaki imung manungi awabadasu sarugyari haiki
function तौरसे president ओरिजिनल मतमदसु ओइरो मतमदसु कांग्रेस पार्टी की एनी फंक्शन तौरको मतमदा तुम मसला तुम रुपया मसाज तुम सोजला रुपया लापिर अदना महात्मा कोई पार्टी से केंद्र से कंट्रीब्यूशन तो बिरमसी यामना चावना कंट्रीब्यूशन तो बिरमनी महात्मा लेकिन अहम बस्ती कोई में संग्रह Langadi Association Gujarat Province na sinduna chahi asigi January 30 February ama fawa Maharashtra gi Sainagar da sathakiba 15 senior and 14 sub junior National Langadi Championship 2025-2026 sarugyaruba Manipur gi Sanroi Singh pungning thogaladuna okpagi thorama mangasi thobal athokpam da pangthokre Manipur State Langari Association MSLA na sinduna pangthokiba thoramadu da MSLA gi President Y Bashan na hauzik wariba Manipur gi FIBA masina maram oraga tournament aduda Junior gi represent tauba ngamkidaba adugidamak pendaba wafam kaya fongdoki hauzik Langari masana si national sports ama oina approve tawdrabashu masana si international gi approve tawkraba mashana ma oire loinana masana si gidamak hauzik ti magi district singi tongan ba district committee association amamam thambinabasu appeal tawki Ini area amat kita, negara yang kena bantu, betul Messi yang punya misi dan bukan ramai banyak orang yang nak selak sako ubah surat dulu, cinta tu tak aku yang ini, alai pun tak kerana kita tahu si ada bantu pani ni yang berarti kita mesti kena mula ngapain dah bang, Haukiba February mangadagi hauduna tim kuntrana sarugyaduna IMCC Playground Ithai Kunoda Ithai Modern Civilization Club IMCC na sinduna chatharakiba marisuba IMCC Trophy 5 men aside futsal knockout open football tournament 2026 Preeti FC Sagolwanna winner waikre loishin bagi thoramda MLA Sanasham Premchandra yauna miyoi kyana sarugyaki final match aduda Preeti FC Sagolwanna Imoinu FC Kumbibu Amasinoda Maithiba Piduna tournament asigi mapu oiki winner oikraba Preeti FC Sagolbanda Kumbi Assembly Constituency ki MLA Sanasham Premchandra katpa selgi mana lupali singh humfutara trophy amadi medal singh piduna pungning thawatki runner up takraba Imoinu FC Kumbi da PCC co-opted member loinana teacher cell Manipur Pradesh Congress Committee ki chairman Ithai Khunaudagi Wangkhem Sobhana Katpa Selgi Mana Lupali Singh Yankei amadi medal piduna pungning thawatki tournament sigi best player best scorer best goalkeeper taraba Sanroi Singh da su Selgi Mana amadi trophy piduna pungning thawatki loisilakpada hauzik fawgi maroiba paw amukka hanna pizari National Highway 202 gi lamlai dagina Thobal dam fawgi lambi semnana Chief Minister Khemchana hodokre andro kendrada tongan project sangaduna miyamda khusinakre Compensation gi mingda National Highway gi chawkat thorangda ayat apan mapiri basing MLA singna miyabu wakal tahanbiu haina Chief Minister na haikre tongan ba demand tawriba singa wari sanraga peace purakna na bahona rehaina Deputy Chief Minister Losi Dikhona fongdorakli Amadi Chief Minister oina Manipuri Balaiba ki leader amabu jail da thamjin bahaba se Bharatiya Janata Party gi pangdabagi